Manipur ki hausi oirakli ba fibam asida tongan loop sing pun sinduna thabak tawbagi tangai fada fibam lakpadagi Peace Committee Kangla Park Manipur na sinduna ngasi Kangla Utra mamangda loop kayagi thoumi singna makhoi amato oina thabak tawminaragani haina washak loukhre. Thauramadu UNLF ki hanagi chairman RK Meghena saruk yakiba loop kayagi thoumi singbu ngasidagi hauna amato oina thabak tawminaba haibagi washak loukhi. Thauramadu mari leinana RK Meghena fongdokibada Manipur ki hauzik leidiba fibam asi asuki matik lure asigumba fibam asida aikhoi masel amato oina punsin haudrabadi furup asigi tungi fibam tambangamdaba ama oirakpa yai. Fibam adugi yenglaga leidiba furup mayam asi magi lupki tonganba wakalol thadoklaga apunba Manipur ama kaidana thamnaba chapchaba firep lobo matam oire haiki. Isa kaya kondaminarak lava yellow fruit sing amadi yellow fruit singa himinak pa dum ba community mayam ma lebino se masi chana chinana himinaba apunba manan himinaba khuna ma lingna hona bada khoi loina ma ki thogang lei ha se masi pauja si mayam da pina ba ge dum ba thau masa mani sum ba ngasi oiriba tanphom se sta khoi punna thabak tominaba ngamdan leriba lok mayam magi thaktari thabak loina tauna ba adu apunba wakhalon paring amada thabak toba adumba phim sem bagi adumba akoina lawjaba ngamba khongthang amang asi lawna honaba khoi Manipur le paki phim da singnar kusing adu thengnamina si habagi wafam do ngasi sa sing le pawde bijaba thawam